Hello viewers, ngasidi yam kanaba video amakha laija entertainment na pudun lakchari madudi income tax department gi matungina lakliba jun gi tang kunthra pho manungda adong gi pan card amsung aadhar card link tawdabi yade haiba notification am khak thoklai ngasi yam laina adong gi mobile phone da adong gi pan card amsung aadhar card link tawgadagi haiba tu gi video sini aina namjari base mayam na video sibu haubadagi loi hauda yengbiu ahanbada adom gi Chrome browser da changbiro Chrome browser da changbira matungda website amtang nambiu haiba website adudi www.incometax.gov.in haiba income tax ki website asida nambire haraga asumna interface am khak tholakani haibi tholaiba interface adu asum muna pabiu sida tholaiba interface sida maru oina link aadhar haraga ahanbada link aadhar with pan haibama akon bada ahum subada link aadhar haraga matungda know about your aadhar haibama ani ji manung sida ahan bada adonu gi pan ga aadhar ga link tawra tawdabra haina ahum subada changa yengbiro haibadi know about your aadhar haib sida changa han yengbiro asumna yengbiu ene sum tawjari ibase ahan bada adongi pan card ka aadhar ga link leirabra leitabra du yengthokpiu sumna adongi pan card number do hana sida ibiro pan card number ira matungda yare makhaidi number singdo landanaba honabiu makhada mu adongi aadhar number su amu ibiro asumna pan card ka aadhar number ga yamna marik chumna sengna sum mention biro asumna mention matungda asumma taida hikok machuda view link aadhar status haiba mu yawbase masida namsan biro namsal matungda asumna matholakani your pan is linked to aadhar number hain karigumba link leramdaba taragadi makhata process asumna yengbiu ngasagi ani shuba link aadhar with pan haibdu nambira matungda ase tholaiba interface mayam se amamam toraga marik chumna sengna chumna mention view ahan bada adomgi pan card number do hana mention biro haiba sigi details se mention ma matamda yare makhaidi checksina tobiu number singdo landana ba hotna biu karigumba lanba taragadi error lakani then pan card ira matungda makhada adongi aadhar number amu ibiro adongi lebiriba aadhar number dusu yari makhai checksina number amata soidana sum ibiu then aadhar number iraba matungda makhada name as per aadhar haiba miyawriba haibadi aadhar card da yawriba mingdo adumak chapchana sum ibigadabani name as per aadhar haiba sida masi mendabi yade adugi matungda aroipo oina ming menchalam loira matungda aroipo oina mobile number haiba ama yawbani haiba mobile number ama pigadabani yaragadi adongi aadhar ga link tawkiba mobile number pibiu natraga su yagani maramdi OTP ama laknabani khudakta OTP ama lakani sumna number sima pibiro mobile number duma asumna pibiro mobile number se iba loira matungda makhada option ani khak yawbani ahanba option da I have only 1 year of birth in Aadhar card haibama makhada I agree to validate my Aadhar details haibama chahi khata piramagadi mathakide nambiro chahi khata nataba date of birth piramagadi Aadhar card makhai se nambire haraga somda muka hikok machuna ama yawriba sida link Aadhar haiba sida namsan biro process loirabani link Aadhar haina namsan biba matamda asikumba interface ama khak tholakani ngasagi OTP haibado verification tawnabagi damata OTP number do hapo harani sida igi OTP su sida lakchare aina igi su OTP number se checksina mention jare laiba khudakta laiba OTP number do mention biro adu matang sum loisala ani process
sida ai OTP don mention jare suna OTP mention matungda makhada leiriba option sida leiriba validate haiba option sida nambiro asumna validate nawla matungda makoin message sama tharakani asumna link Aadhaar message haina green na tick mark taw tharakani adu okay tawbiro adungi process loire mayambu amuka na thagatchari